Like-minded group LMG Manipurna awa ana tarabasingda minungsigi tengbang pirakpagi saruk ama oina Thangmaiban Polem Laikai Laiba Paunam Bahadur alias Yaimagi Mamang Sangoi amadi dukan yauna ngasi nongalamdai pung ahumlom tabada mafam khangdana haurakpa maina tumna chakre mai chakpa aduda paisa oina lupa lakh tara rom aduga dukan gi pochei lupa lakh marifu rom gi pochei chakre loinana sangoi aduda thamba Paubot Kuntra Romsu Chaki. Amaromda Yumthang Nabagi Yumsu Maiwairaktuna, Imungi Poche Kaya Maina Chakre, Asigumba Tamoy Sokpa Pau Asi social media dagi tabadagi, like-minded group LMG Manipurgi Thongmi Singna Kudaki Tengbang Oina, Lupali Singtara Mga Mating Pangkre. Ngasigi Tengbang Kongchit Adu, Advisory Board Member Wangkemcha Samjai Amadi, Secretary Ozit Sorokhaibam Anina Luchinki. Loinana member Singh Kunjeswar Mangsatabam, Sarat Pukrambam, Rupachandra Ningthauzam Amadi Ozit Yumnam Sarugyaki. Tengbang Kongchet Asiga Mari Lainana, LMZG Publicity Secretary Rakesh Nauremna Fondo Kibada, Mahosagi Kudong Tiba Kayana Awaba Nanghalaba Imung Kaya Amadi, Aruba Lainana Nabadagi, Lairaba Imung Kayana Awaba Mayuk Nariba Kayada Chehi Anigi Mamangdagi, Tha Amada Lupa Chama Khainaduna Mateng Pangzarakpani. Makata nasu Mateng Pangbagi Tabak Tauzakigani, Awa Anagi Seba Tauba Haibadi, Isorgi Sebaga Chak Mane, Miam nasu LMZ Manipurda Yavshin Bio Haina Fondoke. Loinana, Matam Chupada, Maiho Lang Pok Toktanaba Miamna Jackson Bio, Huran Bana Hu Kibadi, Kara Kakta Puki Adubu, Mi Maina Chaki Badadi, Loina Chaki Haina Fondoke. Tengbang Senfam Asi, Kusin Nabada Paunam Bahadurna, Waraba Kudong Tiban Nanglaba Matamda, Mateng Pangbirakpa Punsigi Kauzaroi Haina Fondoke.